इमेज पाउदम इंग ताबिरबसिंगबु अहानबा मक्तदा नोमाइथिम कुंजे जोइना तरामना ओक्चबगलुना खुरुमजरी असिगी मरोइबा पाउदा नुमित निनी चथगदबा फूड प्रोसेसिंग की वर्कशॉप कम एग्जिबिशन अमा हौदोक्रे ग्रो मोर फ्रूट्स इन मणिपुर कैंपेन अमा ngasi हौदोक्रे खुलंगापा तरा हमदगी निंगसिंग खुंगम खुबम सेमगत सगतपदा मियामना मतेंग पांगबियु हाइना 13 victim family committee की माइकेदगी फोंगदोरकली लोनेना चाइनादा थोंग टेकपगे थौदोक्ता मियोइ तानिथुइ सिरे मपुंग पाउ मियाम पिजरी नेशनल टेक्नोलॉजी डे लिसिंगनी कुनमरिगा मरी लेनेना ngasi पायलट प्लांट काउ सेंट्रल फार्म लम्फेलपाता कॉलेज ऑफ फूड टेक्नोलॉजी सेंट्रल एग्रीकल्चर यूनिवर्सिटी लम्फेलपात न सेंदुना नुमित निनी की ओइबा फूड प्रोसेसिंग की वर्कशॉप कम एग्जिबिशन अमा हौदोक्रे थ्रम अदुदा सेंट्रल एग्रीकल्चर यूनिवर्सिटी इम्फाल की वाइस चांसलर डॉक्टर अनुपम मिश्राना चीफ गेस्ट सेंट्रल एग्रीकल्चर यूनिवर्सिटी काउ की दिन प्रोफेसर एन जी इब्राहिमना प्रेसिडेंट अमदी थांगजम एग्रो इंडस्ट्रीज प्राइवेट लिमिटेड लिकलागी मैनेजिंग डायरेक्टर थांगजम जॉय कुमार डिपार्टमेंट ऑफ हॉर्टिकल्चर एंड सॉइल कंजर्वेशन की डायरेक्टर डॉक्टर के देवदत्त शर्मा काउ की डायरेक्टर ऑफ इंस्ट्रक्शन डॉक्टर इंदिरा सारंगथेम यूनिवर्सिटी असिमकी डायरेक्टर ऑफ रिसर्च डॉक्टर एल.एम. गरनायक डायरेक्टर ऑफ एक्सटेंशन एजुकेशन की डॉक्टर पी.एच. रंजित शर्मा अमदी रजिस्ट्रार डॉक्टर आर. शर्मा गेस्ट ऑफ ऑनर सिंह ओइना सरुक याखी थरमदुगा मरिलेना थांगजम एग्रो इंडस्ट्रीज प्राइवेट लिमिटेड लिकलागी मैनेजिंग डायरेक्टर थांगजम जॉय कुमार फोंदोरकपदा थरमसी नेशनल टेक्नोलॉजी डेगा मरिलेना पांगथोकपनी अमदी प्रोग्राम असी लमदम असिदा इरांग लेबा मरमना हंदक चहीगी ओइना थेंगना पांगथोकपनी लोनेना प्रोग्राम अदो फूड इंडस्ट्री की लमदा माई पाकना खोंग थांजिंबा ngamnaba mahairoisingdagi hauna wakhal loksing lehenaba pangthokpani manipurda resource yamna leiriba si mafam jana sijinaduna hena chawkhalakani haibagi thajaba lei amadi workshop asna mahairoi karadi soidna kanaba pigani haibagi thajaba su lei haina mahangna fongdoki thamaduga mai lenena stall jam hena hangduna lamdam asida sajaba amadi puthokpa chana thaknaba uhoi wahaina chingba kaya utki lei horticulture da agriculture da mayam si koina tap tawdun leiriba koigi resources mayam si tap tawminaraga soidana manipur da koigi achoba economy da boost ma pi bangam habagi thajabji chawng lei ngasi workshop sina angang kharadi motivation piraga soiduna anoba industry kar linkhalakani habagi thajaba thamjari ngasi ayuk anganba pung 2 rom tarakpada kakching amasung thaubalgi area singna miyamdagi senkhai thumkhain chingba thodok kayada chenaba KCP taibanganba group ki kadarama Tezpur Makhalekai commando kakching team amna faraba kadar adu ningthaujam Asakumar chahi kuntra humdoi apokpa en tomsa maite laphupat part 2 Tezpur Makhalekai mayeng lamjau dagini mahak lup asigi vice chairman Rajesh Elias Malenganba maitegi makhada thobak tawbani hari mangondagi Redmi Note 10 Pro amadi Nokia mobile lupa lising kunithoi ATM card mari fagat pangamni hari aranba mawngda Aadhaar card sharibasing hana Thingrabadi aranba ILP ki card paiba mi masing hengalakani haina Joint Committee on Inner Line Permit System JCILPS ki convener Thiam Sarachandra Fongrokre ngasi Kaisampat Konjang Hazari Lekai da leiba lup asik office ta pangthokiba paugi mifam amada wafam ase Fongrok aduna Sarachandra na hai Manipur da achoba business tawriba amadi lenga ki achoba official kharaga manaduna aranba mawngda mioi lising home jamangarongi labor card charamduna tongan ba mafam mangadagi Manipur police ki team na phagat pangamba simak thagali amadi lenga asna lamdam asiki yelhomi kanna honabada lokalakpa thabak khuding makta JCILPS na saruk yagani Manipur da niyom kaina changchilakpa mitop mirancha sing khandok naba lup asna chahi kya dagi honaduna lakli masidana tana lamdam masida mapan lamdagi changlakpa mitop mirancha sing ase ningthina makhogi che chang check tawribara haina tongan ba mafam singda chatuna yingshilbu matamda mafam kharadadi mawong marin tadna thabak tawramba thengnaki masidana tana aranba mawngda Aadhaar card amadi ILP card shadna sendan lambi thiriba mioi sing
masana khangna changjarakrabadi loop asna lokhalakpa thabak-singda thorakpa afafatagi tekcha khudingmak masa masana pujagadabani haina so phongdokhi Najare tasengnamakti Manipurda akhoi asigumba haiba tare fake ILP card piba adigi Aadhaar card piba adigi asina chingba mayam asi akhoina matang kyadagi koi JCLPS na leirabani haidina lauduna su lakuni haiba JCLPS na akhoi asigumba lokhalakpa akhoi kari haini akhoi drive tawba na chingba tawrakpada haiba matam duda akhoi kari haini aso wasang sing di MLA sing na koina drive tawba matam da su athingba piba gumba thengnari madu tawidana basu aina ngasigi mifam sida haijari loina na akhoi JCLPS na su matam akhoi sengmai da matam January da oiba mali sengmai da chatlaga akoina drive tawba matam da su mafam du da loinda order phati haidina koi drive tawba su yakhide loina na akhoi tang jiri da di tang jana jiri da 2024 gi 24 gi hawpa 23 gi loramda adugi matam sida koi jiribam da chatana jiribam gi railway station da inner line permit koi pibagi maramda koi thijen bachachari maduda su lamdam asida chaba yaba uhoi wahi sing mapalamdagi pusilakbagi chang hantanabagi pandamda ward number 6 United Clubs Uripok amadi Irawat Foundation anina kusamnana senduna Kusamnaduna Grow More Fruits in Manipur kauba uhoi wahi thabagi campaign ama ngasi hawdokre campaign adugi manung channa Nambul Turel mapalda chaba yaba uhoi pamising thagani hairi ngasi Uripok Huidrom lekai da hawdokhiba campaign aduga mailenana Irawat Foundation ki president KH Gopen Wang hai lamdam asida uhoi wahi hawjarabasu uhoi wahi kaya amadi mapaldagi pusilakna mipal tangba haibadu oiri masi koknaba aikoina angamba thakta uhoi wahi thaba haibasi tangai fade Imphal City asi asang aman singna thanhanna bahonabada miyam punna honaminasi uchar pamba leirabasu Irawat Foundation na angamba mating pangjagi masida natana yumda thaba yaba mana masing kayasu thana bahonasi hainasu mahangna phongdoki ngasi campaign hawdokpa duda ward number 6 United Clubs Uripok ki thawmi singna uchara kaya thaki Roi mapang thadana adugumagi campaign amasu koi sidai koine awareness oina iramdam sida pizagi habigi pandam tasu laksabane aduna maram mafam asida laiba koi ward number 6 ki jaga sing sida laiba club sing sina kolima mafam sida maroina kopi maroina aduga even koigi awa phadigom na singba singse koigi yumthak singda thar kanda koi climate action da koine nungsa phuraga maisa phagolak koi mahuta asang amantana oirba koigi city mo ohenbada koi Irawat Foundation Manipur na haiba makhan singi sar singdo koina lemna koi pijagani Imphal East District ki Andro Khuno Torong Tel Kamu Koireng Integrity Park ta lekhidraba khulnga patara humdogi ningsing kumbam semgat sagat pasida lebak miyamna mating pangbi haina 13 victim family committee maikeda ki phongdorakli ngasi committee asina lekhidraba makhoi tara humdogi hakchang leirol chankiba Imphal East District ki Andro Khuno Torong Tel Kamu Koireng Integrity Park ta pangthokiba pawgi miphamamata committee asi convener Laisram Ningthongna hai haukiba chahi lisingani kolumdogi December 3 da thokiba laibak thiba thodokta lekhidraba athoba tarahumdogi mangani leihon numita miyamna katpiramba senpam sing aduna hauraga chahi asigi March 13 da ningsing khubam sanaba tatra honduna khubam masi sengba sagatpagi thabak haurakhibani hariba mafam asi lamdam asigi tungi mirolna ningsingduna lehaunaba amadi imung manungi miyoi sing amadi miyamna matam amada khangningba leirabasu mating oihonaba honabani mangani lehul tamba matamda miyam nungsina kalamba selfam aduna hojik fawba sengwa sagatna laklabasu makha tana ningsing khubam asi mapung fana losinaba honabada chawrakpa lupa Lak nifu hena sangadoriba sida lebak miyamna angamba mateng pangbiu ningsing khubam asi khakta sunatana ningsing park museum yauba library community hall na jingba mafam asibu yokhatna bagidamak sengmat kadori masida su lebak miyamna thamu singna ngamjangam mateng tawbiu haiki Watpadagi sagadoi bachi tungi miron singna lehongna bidamakta history adi tias lehongna bidamakta sagasagi khanjabadagi nung tarahumdagi bikin family committee na panajabani nakan somdasu koina pa mo oinasu tungi miron na
ꯈꯪꯅꯕꯒꯤ ꯋꯥꯔꯤ ꯑꯃ ꯂꯩꯍꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯖꯕꯅꯤ ꯑꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ 13 ꯕꯤꯛꯇꯤꯝ ꯐꯦꯃꯤꯂꯤꯒꯤ ꯀꯝꯃꯤꯇꯤꯗꯒꯤ ꯍꯟꯅ ꯃꯇꯦꯡ ꯅꯤꯖꯔꯤ Malomega High School na gender non confirming mahairosingda freedom of dress pidaba amadi mahairosingna nungaidaba thabak thawong kaya chatharakpa simak laibak thibani haina All Manipur Nupi Manwigi Secretary Santa Khuraina fongdokre ngasi gari awang lekai da leiba Nirvana Foundation Transpride Children Home da pangthokiba pawi mifam amada wafam ase fongdok aduna Santa hai Transpride singasi School da yam abusive oiba watpa neiba kaya chathari masigi matang da school sing asida sensitization tawba mathau tai loinana school sing da chatna luk kya sensitization kaya lepna pangthokli angang pumnamak chap manana uba yade ekhoidi Transpride ta mapum oina yengbani school kaya da freedom of dressing pidaba fajadaba haiwata haibana chingba kaya yauri yamna marek mahau thokpa well developed environment ohengi hairabadi transgender friendly school ohenba mathau tai Mega Malom High School Hariba School asi khaknatana atop school singnasu asumna tawgunu lairik tambagi hawrapam asi school amadi family na oi angang semgat minasi pokpadagi oirapa gender identity aduna angang adubu lairik tambagi mahau wakhalon pokhandrabadi tungda yamna chawba mangjaba ma oigani hainasu fongdoki based organization ki members sing natural staff sing se kauraga they can conduct a beautiful awareness and sensitization program and we are ready to contribute to that aduda akoi contribute tok jage akoi moi degi resource pam jade kam ta pam jade if moi na bhat ta da balai radi akoi material jam lai akoi de resource pool oina lai community based organization naktani adu dani if anything requires any information requires will be there to support them will provide everything what is required mayam do bhat ta minasi angang apaba singkat minasi angang dugi magi Indian Red Cross Society Manipur State Branch na Kangluki Irangda Lanjinadna Relief Camp singda leiriba masagi yumda ngasi fawba hanjinba ngamdana leiriba singda nomogi oiba psychological support tharumgi makha chatharakpa oina Imphal West ki manungchana leiriba Gulab Higher Secondary School Mekola amadi Konthaujam Makha Khabam High School ki relief camp singda pangthokre Tharamasi IRCS Imphal West District Branch ka khusamdana pangthokiba Tharamasi da basic psychological support to the conflict victims amadi lemna laying bagalonna lemna hidak langthak singsu yentuk kibagi Tharamasi da senior secretaries Dr. Shire Manikanta former chairman Dr. Y Mohen chairman Narendra Ningomba vice chairman Dr. L Manglem secretary Nabachandra Madi treasurer Premjit Nawaba Loinena Red Cross ki volunteer sing saruya ki ngasi ki tharamsida CMO Imphal West ki maikaidagi doctor sing thabirakna mai pakna tharamasi loisinki Hauchik Jiribangi Boro Bekra Relief Camp da Lanjinadna Leiriba Mee-oi singda Jiribangi District Commissioner Krishna Kumar na camp asida leiriba singidamak nungtigi chanaba seng alu chilhau thau amadi atai poche kaya bu pibirakpagi damak camp asida leiriba wai sanjoi sing kauba Mee-oi amana miyamgi mahut chinna thagatpa fongdorakli State asida handak tangkak ani thokna chawkiba ising chawatuda awaw mayok nakiba Imphal East District ki Mongjam-gi khunja singda Purbanchal Hills Mongjam Koba Loop amana cheng hawai thau yauna tongan bachana thaknabagi polam kaya mateng pangkhre tengbang polam adu loop asida Jamaat-e-Islami Hind Manipur State Branch na sponsor tawraba matungda miyamda hakthengnana yenthokibani Tengbang polam yenthokpa duga mari lenena Jamaat-e-Islami Hind Manipur State Branch ki President Fundrei Mayum Abdul Halimna tengbang potlam asi loop asina awana taraba miyamda matam gi oina chathaba tengbang pibagi manungchanna pibani masina lamda masida laiminariba furup masilgi marakta nungsi chanana hingminabalisu chawna mateng oiragani Lunena loop asina Purbanchal Hills Mongjam haiba loop asiga punduna makhatana su awa ana tarba miyamda mateng pangbagi thabak asi lepna chathakigani haiki World Maite Organization ki chahi Mari Thaupugadaba Mee-oi 16 na saba
youth wing ngasi Langol Ningthau Lekai da leiba lup asik office semkre nauna semkraba youth wing gi general secretary Longjam Samsana hongdorakpada World Maite Organization na changshilapa matam gi oiba khongjang khuding makta youth wing na support tawguni amadi Manipur da haukiba chahi gi May 3 dagi hauduna ngasi phawba chatharakli ba lan asigi khudung chaba lawduna dukan famli ba miyoi singna pot gi mamal henkat na yoliba si athuba matam da tokadabani lonena lan asina maram oidaga Maitegi maru oiba laifamlen ama oiriba kaubru amadi thangjing ching kaba ngamdana leiriba si athuba matamda Manipur lengak amadi India government na kaba yana ba sinbidrabadi high court amadi international court chingda se thaduna wakatlagani masida natna sanam hei lining chatpa miyoi singna isagi mingda hana sing amadi debi haplamba do onthokpa matamda mari leinaba singna apik % pam khaktamak lawbiu haina so fongrokki Kunaida atamasida tongan bakara wala singa akhoi isagi ojaba khagi dama leigado mamani changi wangmadagi aduga akhoi stock singa akhoi stock singa thamjalakanda rajamyanda phangandana akhoi sigi nungdang ba kya ama poliba se kudakta topiu lena akhoi world maite organization youth wing na hairi ba pochegi maman ngasi nongma changya da pochegi maman singa atyapang na wangpa sigi matangda akhoi khongthang amadi khongjang changchil jaragani haiba wafam do thamakanda lamdam asida yamna yemong naba ama oidiba nupi oibisingda hantana yengduna nattaba lichat chatlambani haiba nupa amadi nupi ani KCP gi lanmi sanglup miyamgi fingang lanmi MFL na ngarang numidang Thobal district ki mafam amada puthokna warak watem naba matung mayumgi miyosingda sinakre hairi aina thingkraba lalholop KCP miyamgi fingang lanmi MFL na media da thadorpa video footage amagi matung ina tha sigi tarahomdogi nungdang waramda khorsan tabidagi khumman lambam Rakesh kauba miyoi amaga khongyamda mayum panduna lebi nupi amaga aronbele chatlamgani haina chingnabadagi meya paibi amadi club ki naharo singna fadna leire haiba pau tabadagi lupki lanmi singna kaudna wahang pahong chathaki hairi makhoi ani makta shirba maral sing masa masana yazaki makhoi gi ngakpi pam thoktraba maral sing leibak miyamda khakhanbaga lonena nupi khunaibu aranba miyengda yengba amadi makhuna tawkiba ngakpi pam thoktraba maral sing ado amukta ngakpi naba leibak miyam amadi lupta haijarakpadagi ahanbagi oina makhoi bu ngakpi khibani hairi lupna piriba khudongchaba si lawjaduna afaba mi ama oraktraba amadi makhatana nupi khunaibu ikai khumnatraba amuk hana asigumba nattaba thaba asi taroklabadi lupna hakpa cherak piragani maduda masa masana yana lawjagadabani haina sofongdorakli media da thadorpa video footage aduda KCP miyamgi pingang lanmi MFL gi machin chatpa amana makhatana hai nupi khunai asigi dama ngasi lup asina changshilakli ba khongjang asida nupi khunai bu ikai khumnabi daba amadi khunai asibo mangnaba thoklakpa singi mathakta KCP MFL na tumina yengduna leithokloi haradna kanglei pakta khundaminariba khudingmakna nupi khunai bu awangba thakta chingkhatminasi haiki Jennings Blood Bank amadi Kanglei Park News Tengbang Loop KNTL na punna khusamnaduna lepalatina blood donation camp pangthokna lakpagi saruk ama oina ngasisu KNTL gi blood donors singna ipibagi tharom ama pangthokre tharom aduda KNTL gi blood donor kunmangana ipki amadi tharomga mailenana awareness amasu pangthokhibaga lonena blood bank Jennings ki Dr. Shurjit na ipibagi matangda maroiba pham kaya amasu miyamda thamki matam kuinadagi sembidana lekleba Imphal kongba Yaripok road asi khudakta sembidrabadi makhatana mai amadi ising phawba thingjinduna akanba khongjang changsilagani haina all kongba road United Club Organization Akrukogi ko-convener Seram Surjina Fongdorakli ngasi Imphal kongba Yaripok lambi asi semba hawamlaga khanglep lep khibadagi toine accident thokpa maramna lambi asi kudakta sembiyu haina lambi mayaida phaklong khajinduna amadi mai thaduna ban chatha khibagal mari lenena wapam asi fongdokibani
ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯕꯤꯅꯕ ꯍꯥꯏꯗꯨꯅ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯊꯛꯇ ꯇꯛꯁꯤꯟꯗꯨꯅ ꯂꯥꯛꯈꯤ ꯃꯗꯨꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯋꯥꯔꯛꯁ ꯃꯤꯅꯤꯁꯇꯔꯅ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯕꯒꯤ ꯑꯌꯥꯕ ꯄꯤꯔꯛꯇꯨꯅ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯕ ꯍꯧꯔꯝꯂꯕ ꯃꯇꯨꯡ इखंग खंगौदना कुकी अमदी मैतै फुरुप अनिगी मरक्ता थोरकलिबा इरांग असना मरम ओइदना लंबी असि सेम लेपख्रे अदुमनमक लंबी असि नोम नोमगी फिबम फसिलक्तबना मरम ओइरगा अमुक हन्ना सेम्बा हौबगी अयाबा पिरक्तुना खरा सेम्बा हौरमलगा मखा ताना लंबी सेम्बगी ममी तारक्तबा मतत मतत सेम्बा तनतना लंबी असि कॉन्ट्रैक्टरना थबक सुनिंगबा मतमदा सुबा सुनिंगदबा मतमदा सुदबा कया असि लेरकपना लंबी असिगी नाक येता खुंदारिबा मियोइसिंग अदुकी मतिक अवाब कया मायोकनरे मरम असना लंबी असि वथुब मतमदा सेम्बा लोइसिनबिनबा कॉन्ट्रैक्टर मसा यावना वर्क्स मिनिस्टर का पुना उनदना वारी शानरबसु ngasi phawba thabakta onthokta si yaningde mari leinabasingna lambi asi sembidriba phawba haiba lambi asi matam pumbagi oina thingjinbagi khongjang changsinbani masida maru oina school ising electricity fire service ana laying bachatpa ambulance lining naisolga mari leinaba amadi media gi oinadi komtoki अदुबो हाइजरी बसी ताबिद्रबदी मखाताना मई अमदी इसिंग यावना थिंजनदुना अकनबा खोंजंग चंगसिलगनी हाइखी bahuraga sangkhaba matam sei ama mukhida contractor jina yamna mongmarin taduna amasung matat suninga suba suninga tokpa magi thabak pujuna ngasidi nage ta tariba prasasinga adugi matik awaba mayok na halle asigumna ba awaba mayok na ringa nabasi kok na ba koi mari le na department contractor masa da koi anabon works minister jo koi थामिना दना केरक तक्सलबा फावबदा लंबी जे हजना सेमक्तबा अमसुंग यामना तुना लोइसनबगी ममी उरक्तबदगी अखोइना नहान तंग 13 तगी तंग 13 फनबोगी मनुंगदा लंबी असी अथुबदा सेंदिरक्तुना कोई प्रजा सिंगी अवाबजे कोन बिदगदे अकन खोंजन चंगजलजगनीना अकुकुना लाउथोक चगिबगी मतुमिना कोई सिमरा लंबी तुमी खोंजन असी संगनजरपनी असुमना चाइना की अवांग थंगबा सरुकता नोंगलेपना कन्ना जुदगी इचाव थोकना थोंग अमा तेक्लकपदगी मियोइ तानि थोइ सिरे मियोइ कुंथ्रा हेंबना थीबा खंग्री चाइना की अवांग थंगबा अमसुंग मयाइ थंगबा सरुकता नुमित खरनिसिदा काहेना नोंग चुबदगी पाक्तकनना अमांगता थोकरे स्टेट न्यूज एजेंसी जिनहुआगी रिपोर्ट की मतुंग इना थोंग अदु सांजी प्रोविंस ता तेखिबनी सांगलो सिटी दगी लेखिद्रबा मियोइ तानि थोइ अदु गाड़ी मंगादा सिदना लेरंबा तेंगनकी थौदो अदुदा कार 13 अमसुंग ट्रक 9 तुरेलदा ताखी थोंग अदुगी तेक्थरबा तंखाय अदुदा तुरेलगी इसिंग चेनबगी वीडियो क्लिप थादोरक्रे लोकल मीडिया की मियोय अमन हाइकिबदा महांगना थोंग अदु योक्सिलकपदा ड्राइवर अमना नंगी कार अदु खामु हाइना लारखी मागी ममांगदा थौबा ट्रक अमदी तुरेलदा तासिनखी बांग्लादेश सिंथुंगना चथरिबा महाइरोइसिंगी खोंजंगना लेबा अदुदा थोकलिबा हिंसागी थौदोकसिंग अदु लाक्सिनाबा गवर्नमेंटना कर्फ्यू लाउथोकरे अमदी पुलिसना मदु लाक्सिनबा ngamdabadagi मिलिटरी फोर्स ओइना थमख्रे प्राइम मिनिस्टर शेख हसीना की प्रेस सेक्रेटरी नईमुल इस्लाम खान हाइकिबदा जेल फारकलबा इरांग असिदा ममंगा सिरे कैपिटल ढाकादा रैली प्रोसेशन चटपा अमदी मियाम पुनबा थिंख्रे अदुमनमा पुलिस का मियाम की मरक ता खुद थोकनबदी लेप्री खोंजंग मनुंगदा सोख्रबा सरवार तुषाना फोंदोखिबदा खोंजंग लेपखिरोय लेखिद्रबसिंगी दायित्व लेंगांगना पुगदबनी पीएम शेख हसीना खुदक्ता पम थादोकदबनी हाइकी सानबगी पाउदा डिस्ट्रिक्ट स्पोर्ट्स एसोसिएशन DSA कक्सिंगना सेंदुना एसोसिएशन असिगी प्लेग्राउंड चथरिबा सेकेंड डिवीजन फुटबॉल लीग लिसिंगनी कुनमरिगी ngasi sanaki मैच अनि की हार्म ग्राउंड UCC कक्सिंगना KFC कक्सिंग बुपांजल अनि अमद थोइक्रे मैच असिगी हार्म पांजल KFC कक्सिंगी जर्सी नंबर 10 एन द्रुबना मैच की मिनट 35 चंकी UCC कक्सिंगी पांजल अनि दुना जर्सी नंबर 6 KSS जर्नेदिना मिनट 93 अमदी जर्सी नंबर 13
El Berona minute humfutaraga ahapa minute ahum chatpata chanki ngasi gani subak roundgi matchna Walida Wabagaina ya kaksingbo panjal tare sonoda thoikre Walida Wabagai gi panjal singdo jersey number 10M Bishana match ki minute tare nifuma thoi amadi yankai taruk jersey number 19A Nailingna minute nipan jersey number 9M Dayanandana minute kontra jersey number 13 Aj Sharaingambana minute nifutaruk Taduga Yagi jersey number 14S Tombana on goal oina minute contract out chankibani. Arabida Mariba Pau Amuhana Numit Nini Jatagadaba food processing workshop come exhibition Ama Haudokre Grow more fruits in Manipur campaign among us Haudokre Kulunga Patara Home the Ningsing Kubum Samgat Sagat Pata Miam Namating Pang Buhana 13 victim family committee make it Fong directly. Lunina China da Thong Teklakpadagi that Mee-oi ta to Shire. Masigdi image PAODAM Pizaba Matang Stelu Shinjari meeting Tabi Singbo Amuka na Kurumjari.